ꯃꯌꯥꯝ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯅ ꯈꯤꯂꯥꯐꯠ ꯑꯃꯁꯨꯡ ꯅꯟ ꯀꯣꯑꯣꯄꯔꯦꯁꯟ ꯃꯨꯚꯃꯦꯟꯠꯁꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯝꯗꯅꯤ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯃꯨꯚꯃꯦꯟꯠ ꯑꯅꯤꯁꯦ ꯍꯥꯏꯕꯗꯤ ꯈꯤꯂꯥꯐꯠ ꯑꯃꯁꯨꯡ ꯅꯟ ꯀꯣꯑꯣꯄꯔꯦꯁꯟ ꯃꯨꯚꯃꯦꯟꯠꯁꯦ ꯏꯟꯗꯤꯌꯥꯒꯤ ꯐ꯭रीडम ꯁ꯭ꯇ꯭ꯔꯒꯜꯒꯤ ꯃꯨꯚꯃꯦꯟꯠꯗ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯨꯚꯃꯦꯟꯠ ꯑꯃꯅꯤ ꯍꯥꯏꯅꯁꯨ ꯑꯩꯈꯣꯏꯒꯤ ꯑꯐꯥꯎꯕ ꯍꯤꯁꯇꯣꯔꯤꯌꯟꯁꯤꯡꯅꯁꯨ ꯂꯧꯅꯔꯤ ꯑꯗ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯃꯨꯚꯃꯦꯟꯠ ꯑꯅꯤꯁꯦ 1919 ꯑꯃꯁꯨꯡ 1922 ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯊꯣꯛꯈꯤꯕ ꯃꯨꯚꯃꯦꯟꯠ ꯑꯃꯅꯤ ꯑꯗꯨꯅ ꯃꯥꯁꯦ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯃꯥꯁ ꯃꯨꯚꯃꯦꯟꯠꯅꯤ ꯍꯥꯏꯅ ꯂꯧꯅꯔꯤ ꯑꯗꯨꯒ ꯑꯩꯒꯤ ꯃꯤꯡꯅ ꯀꯣꯔꯧꯍꯟꯕ ꯋꯥꯏꯈꯣꯡ ꯍꯥꯏꯔꯤꯕꯁꯤꯒꯤ ꯃꯥꯁ ꯃꯨꯚꯃꯦꯟꯠꯁꯦ 1919 ꯑꯃꯁꯨꯡ 1922ꯗ ꯊꯣꯛꯈꯤꯕꯅꯤ ꯑꯗꯨꯒ ꯃꯥꯁꯦ ꯀꯔꯤꯒꯨꯝꯕ ꯃꯨꯚꯃꯦꯟꯠꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯕ꯭ꯔꯤꯇꯤꯁꯅ ꯏꯟꯗꯤꯌꯥꯗ ꯁꯥꯁꯟ ꯇꯧꯔꯤꯕꯁꯦ ꯃꯁꯤꯕꯨ ꯑꯣꯄꯣꯁ ꯇꯧꯕ ꯑꯣꯏꯅ ꯁꯦꯝꯈꯤꯕ ꯃꯨꯚꯃꯦꯟꯠ ꯑꯃꯅꯤ ꯑꯗꯣ ꯍꯥꯏꯔꯤꯕꯁꯤꯒꯤ ꯃꯨꯚꯃꯦꯟꯠ ꯑꯅꯤꯁꯤꯒꯤ ꯃꯃꯤꯡꯅ ꯈꯤꯂꯥꯐꯠ ꯃꯨꯚꯃꯦꯟꯠ ꯑꯃꯁꯨꯡ ꯅꯟ ꯀꯣꯑꯣꯄꯔꯦꯁꯟ ꯃꯨꯚꯃꯦꯟꯠ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤꯒꯤ ꯈꯤꯂꯥꯐꯠ ꯑꯃꯁꯨꯡ ꯅꯟ ꯀꯣꯑꯣꯄꯔꯦꯁꯟ ꯃꯨꯚꯃꯦꯟꯠꯁꯦ ꯃꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯁꯨꯁꯤꯅꯦꯕꯀꯣ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯈꯤꯂꯥꯐꯠ ꯃꯨꯚꯃꯦꯟꯠꯒꯤꯁꯨ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯏꯁꯨ ꯑꯃꯅꯤ ꯑꯗꯨꯒ ꯅꯟ ꯀꯣꯑꯣꯄꯔꯦꯁꯟ ꯃꯨꯚꯃꯦꯟꯠꯒꯤꯁꯨ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯏꯁꯨ ꯑꯃꯅꯦꯕ ꯑꯗ ꯃꯈꯣꯏꯒꯤ ꯏꯁꯨꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯖ ꯇꯥꯔꯒꯁꯨ ꯀꯅꯥꯗ ꯇꯥꯔꯒꯦꯠ ꯇꯧꯏ ꯍꯥꯏꯕ ꯃꯇꯝꯗ ꯏꯟꯗꯤꯌꯥꯗ ꯁꯥꯁꯟ ꯇꯧꯔꯤꯕ ꯕ꯭ꯔꯤꯇꯤꯁꯇ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯏꯁꯨ ꯇꯣꯉꯥꯟꯖꯔꯒꯁꯨ ꯄꯥꯟꯗꯝꯗꯤ ꯑꯃꯠꯇ ꯑꯣꯏꯕꯅꯤꯅꯀꯣ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯣꯏꯕ ꯄ꯭ꯂꯥꯟ ꯑꯗꯨꯒ ꯄ꯭ꯂꯥꯟꯁꯦ ꯃꯈꯣꯏꯅ ꯑꯦꯗꯣꯞ ꯇꯧꯋꯦꯕ ꯃꯔꯨꯑꯣꯏꯅ ꯍꯥꯏꯔꯕꯗ ꯅꯟ ꯚꯥꯏꯑꯣꯂꯦꯟꯁ ꯑꯃꯁꯨꯡ ꯅꯟ ꯀꯣꯑꯣꯄꯔꯦꯁꯟꯁꯦꯀꯣ ꯚꯥꯏꯂꯦꯟꯁ ꯑꯣꯏꯍꯟꯗꯕꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯀꯣꯑꯣꯄꯔꯦꯁꯟꯁꯨ ꯄꯤꯗꯕ ꯍꯥꯏꯕꯅꯤ ꯍꯥꯏꯕꯗꯤ ꯕ꯭ꯔꯤꯇꯤꯁꯀꯤ ꯔꯨꯜꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌా ꯃꯆꯥꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯔꯨꯜꯁꯤꯗ ꯀꯣꯑꯣꯄꯔꯦꯠ ꯇꯧꯔꯣꯏ ꯁꯤꯅ ꯍꯥꯏꯅꯕꯒꯤ ꯋꯥꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯃꯇꯝꯁꯦ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯃꯥꯁ ꯃꯨꯚꯃꯦꯟꯠ ꯑꯅꯤꯁꯤꯒꯤ ꯃꯇꯝꯁꯤꯗ ꯃꯨꯁꯂꯤꯝ ꯂꯤꯛ ꯑꯃꯁꯨꯡ ꯀꯪꯒ꯭ꯔꯦꯁꯁꯦ ꯃꯈꯣꯏ ꯑꯅꯤꯁꯦ ꯑꯃꯨꯛ ꯄꯨꯟꯁꯤꯜꯂꯛꯑꯦꯕ ꯑꯗꯨꯇꯥꯔꯒꯗꯤ ꯁꯤꯗ ꯑꯃ ꯍꯪꯅꯤꯡꯕ ꯑꯃ ꯀꯣꯏꯁꯟ ꯑꯃ ꯂꯥꯛꯏꯀꯣ ꯍꯥꯏꯕꯗꯤ ꯀꯪꯒ꯭ꯔꯦꯁ ꯑꯃꯁꯨꯡ ꯃꯨꯁꯂꯤꯝꯁꯦ ꯍꯥꯟꯅꯗꯤ ꯄꯨꯟꯁꯤꯟꯗꯕ꯭ꯔꯥ ꯀꯃꯥꯏꯅ ꯀꯥꯏꯈ꯭ꯔꯤꯅꯣ ꯍꯥꯏꯕ ꯑꯃ ꯂꯥꯛꯏ ꯁꯤꯒꯤ ꯂꯥꯛꯄ ꯀꯥꯟꯁꯤꯗ ꯑꯃꯨꯛ ꯂꯥꯛꯇꯣꯏꯁꯦ 1906ꯗ ꯕꯦꯡꯒꯣꯜꯒꯤ ꯄꯥꯔꯇꯤꯁꯟ ꯇꯧꯕ ꯃꯇꯝꯁꯦ ꯁꯤꯗꯩꯗ ꯃꯨꯁꯂꯤꯝ ꯑꯃꯁꯨꯡ ꯀꯪꯒ꯭ꯔꯦꯁꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯇꯥꯕꯒ ꯆꯞ ꯃꯥꯟꯅꯅ ꯂꯩꯈ꯭ꯔꯕꯅꯦꯕ ꯁꯤꯗ ꯃꯔꯨꯑꯣꯏꯅ ꯁꯤꯒꯤ ꯄꯥꯔꯇꯤꯁꯟꯗ ꯇꯧꯔꯤꯁꯦ ꯗꯤꯚꯥꯏꯠ ꯑꯦꯟड ꯔꯨꯜ ꯄꯣꯂꯤꯁꯤꯅꯦꯕ ꯍꯥꯏꯕꯗꯤ ꯃꯨꯁꯂꯤꯝꯁꯤꯡꯁꯤꯒ ꯍꯤꯟꯗꯨꯁꯤꯡꯁꯤꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯍꯟꯕꯅꯦꯕ ꯃꯔꯝꯗꯤ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯁꯤꯜꯂꯒ ꯕ꯭ꯔꯤꯇꯤꯁꯇ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡ ꯍꯧꯔꯛꯄ ꯇꯥꯔꯒꯗꯤ ꯕ꯭ꯔꯤꯇꯤꯁꯇ ꯅꯝꯊꯕꯁꯦ ꯋꯥꯔꯦꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏ ꯑꯅꯤꯁꯦ ꯍꯥꯏꯕꯗꯤ ꯃꯨꯁꯂꯤꯝ ꯑꯃꯁꯨꯡ ꯍꯤꯟꯗꯨ ꯑꯅꯤꯁꯤꯒꯤ ꯃꯔꯛꯁꯤꯗ ꯃꯣꯏꯅ ꯁꯤꯡꯆꯦꯞ ꯊꯥꯔꯒ ꯑꯃꯅ ꯑꯃ ꯅꯨꯡꯁꯤꯅꯍꯟꯕ ꯇꯥꯔꯒꯗꯤ ꯕ꯭ꯔꯤꯇꯤꯁꯅ ꯔꯨꯜ ꯇꯧꯕꯁꯨ ꯅꯨꯡꯉꯥꯏꯔꯅꯤ ꯄ꯭ꯂꯁ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯁꯨ ꯅꯨꯡꯉꯥꯏꯗꯣꯏꯅꯦꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ 1906ꯁꯤꯗ ꯄꯥꯔꯇꯤꯁꯟ ꯇꯧꯈꯤꯕꯅꯤ ꯑꯗꯨꯒꯤ ꯄꯥꯔꯇꯤꯁꯟꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯑꯩꯈꯣꯏ ꯀꯪꯒ꯭ꯔꯦꯁꯀ ꯀꯥꯏꯈꯤꯗꯅ ꯑꯗꯒꯤ ꯃꯨꯁꯂꯤꯝ ꯑꯃꯁꯨꯡ ꯍꯤꯟꯗꯨꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯅꯗꯕꯁꯦ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯑꯗꯣ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯃꯨꯚꯃꯦꯟꯠ ꯑꯅꯤꯁꯦ ꯈꯤꯂꯥꯐꯠ ꯑꯃꯁꯨꯡ ꯅꯟ ꯀꯣꯑꯣꯄꯔꯦꯁꯟ ꯃꯨꯚꯃꯦꯟꯠꯁꯦ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯃꯨꯚꯃꯦꯟꯠ ꯑꯅꯤꯁꯤꯗꯗꯤ ꯀꯪꯒ꯭ꯔꯦꯁ ꯑꯃꯁꯨꯡ ꯃꯨꯁꯂꯤꯝꯁꯦ ꯃꯈꯣꯏꯁꯦ ꯑꯄꯨꯟꯕ ꯑꯣꯏꯅ ꯄꯨꯟꯁꯤꯜꯂꯛꯄꯒꯤ ꯆꯥꯟꯁ ꯑꯃ ꯁꯤꯗ ꯐꯪꯉꯦꯕ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯄꯥꯔꯇꯤ ꯑꯅꯤꯁꯦ ꯃꯔꯨꯑꯣꯏꯅ ꯁꯤꯗ ꯑꯩꯈꯣꯏꯅ ꯀꯪꯒ꯭ꯔꯦꯁ ꯑꯃꯁꯨꯡ ꯃꯨꯁꯂꯤꯝꯅ ꯄꯜꯂꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯀꯪꯒ꯭ꯔꯦꯁꯁꯦ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯗ ꯍꯤꯟꯗꯨꯁꯤꯡ ꯅꯠꯇ꯭ꯔꯒꯁꯨ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ प्रजाꯁꯤꯡꯅ ꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯃꯥꯌꯣꯡ ꯌꯥꯕ ꯄꯥꯔꯇꯤ ꯍꯥꯏꯔꯒꯗꯤ ꯀꯪꯒ꯭ꯔꯦꯁꯅꯦꯕ ꯑꯗꯨꯒ ꯃꯨꯁꯂꯤꯝ ꯂꯤꯛꯁꯦ ꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯨꯁꯂꯤꯝꯅ ꯁꯔꯨꯛ ꯌꯥꯝꯅ ꯌꯥꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯌꯥꯝꯅ ꯆꯥꯎꯕ ꯃꯦꯖꯔ ꯄꯥꯔꯇꯤ ꯑꯃꯅꯦꯕ ꯁꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯑꯇꯣꯞꯄ ꯄꯥꯔꯇꯤ ꯂꯩꯇꯕ ꯍꯥꯏꯇꯥꯔꯒꯗꯤ ꯂꯩ ꯑꯗꯨꯕꯨ ꯀꯪꯒ꯭ꯔꯦꯁꯅ ꯃꯦꯖꯔ ꯑꯣꯏꯈꯤꯕꯅꯤꯅ ꯀꯪꯒ꯭ꯔꯦꯁ ꯑꯃ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯄꯥꯔꯇꯤ ꯃꯆꯥ ꯃꯆꯥꯁꯨ ꯑꯗꯨꯝ ꯂꯩꯔꯤ ꯑꯗꯨꯒ ꯁꯤꯒꯤ ꯄꯥꯔꯇꯤ ꯑꯅꯤꯁꯦ ꯄꯨꯜꯂꯒ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯗꯦꯃꯣꯟꯁꯇ꯭ꯔꯦꯁꯟ ꯀꯌꯥ ꯑꯃ ꯄꯨꯜꯂꯒ ꯄꯥꯡꯊꯣꯛꯅꯅ ꯆꯠꯈꯤꯕ ꯉꯥꯛꯇꯅꯦꯕ ꯑꯗꯨꯒ ꯂꯨꯔꯤꯕꯗꯤ ꯃꯥꯁ ꯃꯨꯚꯃꯦꯟꯠ ꯍꯥꯏꯇꯥꯔꯒꯗꯤ ꯃꯤꯁꯨ ꯃꯌꯥꯝꯁꯨ ꯌꯥꯎꯔꯛꯇꯣꯏꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯒꯤ ꯃꯥꯁ ꯃꯨꯚꯃꯦꯟꯠ ꯑꯃ ꯇꯧꯔꯛ ꯇꯥꯔꯒꯗꯤ ꯃꯨꯚꯃꯦꯟꯠꯗꯨꯒꯤ ꯀꯣꯁ ꯈꯔ ꯂꯩꯔꯝꯒꯅꯦꯕ ꯃꯔꯝ ꯂꯩꯇꯅ ꯍꯦꯛꯇ ꯍꯧꯔꯛꯄ ꯌꯥꯕ ꯅꯠꯇꯦꯕ ꯃꯔꯝ ꯂꯩꯇꯅ ꯄ꯭ꯔꯖꯥꯅ ꯍꯦꯛꯇ ꯍꯧꯔꯛꯄ ꯌꯥꯕ ꯅꯠꯇꯦꯕ ꯑꯗꯨꯒꯤ ꯃꯔꯝꯁꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯍꯥꯏꯗꯤ ꯑꯦꯛꯖꯥꯝꯒꯤ ꯄꯔꯁꯄꯦꯛꯇꯤꯞꯇꯒꯤ ꯑꯗꯨꯅ ꯁꯤꯗ ꯌꯦꯡꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯐꯦꯛꯇꯔ ꯈꯔ ꯃꯥꯅ ꯄꯤꯔꯝꯃꯦ
ꯑꯩꯒꯤ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯣꯏꯕ ꯍꯣꯁꯇꯤꯂꯤꯇꯤꯁ ꯃꯌꯥꯝꯁꯦ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯔꯧꯂꯥꯠ ꯑꯦꯛ 1919ꯗ ꯄꯥꯁ ꯇꯧꯈꯤꯕ ꯔꯧꯂꯥꯠ ꯑꯦꯛꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯊꯤꯕ ꯑꯦꯛꯅꯤ ꯍꯥꯏꯕꯗꯤ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯇ꯭ꯔꯥꯏꯌꯦꯜ ꯇꯧꯗ꯭ꯔꯒꯁꯨ ꯃꯥꯁꯦ ꯑꯗꯨꯝ ꯐꯥꯕ ꯄꯨꯟꯕ ꯌꯥꯕꯒꯤ ꯑꯣꯏꯕ ꯂꯣꯅꯤ ꯁꯤꯒꯤ ꯔꯧꯂꯥꯠ ꯑꯦꯛ ꯍꯥꯏꯔꯤꯁꯦ ꯑꯗꯨꯗꯤ ꯈꯜꯂꯒ ꯌꯦꯡꯉꯁꯤꯅꯦ ꯑꯩꯈꯣꯏꯅ ꯕ꯭ꯔꯤꯇꯤꯁꯀꯤ ꯔꯨꯜꯁꯤꯕꯨ ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯏꯔꯥꯡ ꯑꯃ ꯍꯧꯔꯛꯄ ꯃꯇꯝꯗ ꯀꯣ ꯑꯗꯨ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯏꯔꯥꯡꯗ ꯅꯝꯊꯅꯕꯒꯤꯗꯃꯛꯇ ꯇ꯭ꯔꯥꯏꯌꯦꯜ ꯑꯝꯇ ꯇꯧꯔꯣꯏꯗꯣꯏꯅꯦꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯁꯦ ꯔꯥꯏꯠ ꯇꯨ ꯖꯁꯇꯤꯁ ꯑꯝꯇ ꯐꯪꯗꯕꯤꯗ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯀꯩꯝꯇ ꯍꯥꯏꯗꯕꯤꯗ ꯑꯗꯨꯒꯨꯝꯕꯒꯤ ꯄꯣꯠꯇꯨꯗꯅꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕꯁꯤꯒꯤ ꯑꯦꯛꯁꯤꯒꯤ ꯃꯈꯥꯗ ꯍꯥꯏꯔꯤꯕꯗꯨꯒꯤ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯃꯤꯗꯣ ꯃꯥꯁꯦ ꯄꯣꯂꯤꯇꯤꯀꯦꯜ ꯄ꯭रिꯖꯅꯔ ꯑꯣꯏꯅ ꯊꯝꯕ ꯌꯥꯗꯣꯏꯅꯦꯕ ꯑꯗꯨꯒ ꯑꯃꯅ ꯄꯟꯖꯥꯕꯇ ꯃꯥꯔꯁꯦꯜ ꯂꯣ ꯊꯝꯖꯤꯜꯂꯛꯄ ꯃꯥꯔꯁꯦꯜ ꯂꯣ ꯊꯝꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁꯥꯊꯤꯕ ꯄꯣꯠ ꯑꯃꯅꯤ ꯍꯥꯏꯕꯗꯤ ꯃꯥꯔꯁꯦꯜ ꯂꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯟ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯗꯁꯨ ꯌꯥꯎꯕꯨꯗꯤ ꯌꯥꯎꯏ ꯑꯗꯨꯕꯨ ꯇꯧꯕꯗꯤ ꯇꯧꯗꯕꯒꯤ ꯋꯥꯅꯤ ꯑꯩꯈꯣꯏꯒꯤ ꯃꯤꯂꯤꯇꯔꯤ ꯔꯨꯜ ꯑꯃ ꯂꯩꯔꯤ ꯍꯥꯏꯔꯤꯕꯁꯤꯒꯤ ꯃꯤꯂꯤꯇꯔꯤ ꯔꯨꯜꯁꯦ ꯂꯥꯛꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯗ ꯄꯤꯔꯤꯕ ꯐꯟꯗꯥꯃꯦꯟꯇꯦꯜ ꯔꯥꯏꯠꯁꯦ ꯏꯟꯗꯤꯌꯥꯒꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯗ ꯌꯥꯝꯅ ꯐꯖꯕ ꯃꯁꯛ ꯑꯃ ꯑꯣꯏꯍꯜꯂꯤꯕ ꯐꯟꯗꯥꯃꯦꯟꯇꯦꯜ ꯔꯥꯏꯠ ꯍꯥꯏꯔꯤꯕꯁꯦ ꯄꯨꯂꯞ ꯀꯔꯇꯦꯜ ꯇꯧꯔꯒ ꯊꯝꯖꯤꯟꯈꯤꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯗꯒꯤꯅ ꯁꯥꯊꯤꯕꯅꯦꯕ ꯁꯤꯒꯨꯝꯕ ꯃꯥꯔꯁꯦꯜ ꯂꯣ ꯍꯥꯏꯁꯤꯁꯨ ꯑꯗꯨꯅ ꯄꯟꯖꯥꯕꯇ ꯃꯥꯔꯁꯦꯜ ꯂꯣ ꯁꯦ ꯊꯝꯖꯤꯜꯂꯛꯈꯤꯕ ꯑꯗꯨꯒ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯅ ꯕ꯭ꯔꯤꯇꯤꯁꯇ ꯄꯥꯟꯕꯗ ꯕ꯭ꯔꯤꯇꯤꯁꯅ ꯏꯟꯗꯤꯌꯥꯗ ꯕ꯭ꯔꯤꯇꯤꯁꯅ ꯔꯨꯜ ꯇꯧꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯁꯛ ꯊꯤꯍꯟꯕ ꯍꯥꯏꯔꯒꯗꯤ ꯖꯥꯂꯤꯌꯟ ꯋꯥꯂꯥ ꯕꯥꯒ ꯃꯁꯦꯀꯔꯁꯦ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯊꯧꯗꯣꯛꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯁꯛ ꯊꯤꯕꯅꯤ ꯕ꯭ꯂꯦꯛ ꯗꯦꯃꯨꯛꯇ ꯑꯗꯨꯝ ꯄꯥꯂꯟ ꯇꯧꯕ ꯌꯥꯔꯤꯕꯅꯤ ꯖꯥꯂꯤꯌꯟ ꯋꯥꯂꯥ ꯕꯥꯒꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯑꯩꯈꯣꯏꯒꯤ ꯃꯤꯇꯤꯡ ꯇꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯊꯣꯡ ꯑꯃꯇꯪ ꯄꯥꯟꯕ ꯆꯪꯐꯝꯁꯨ ꯑꯗꯨꯗꯪ ꯑꯣꯏꯕ ꯊꯣꯛꯈꯤꯕꯁꯨ ꯑꯗꯨꯗ ꯑꯣꯏꯒꯗꯕꯁꯤꯗ ꯖꯦꯅꯔꯦꯜ ꯗꯥꯏꯌꯔꯁꯤꯅ ꯂꯥꯛꯑꯒ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯃꯤꯇꯤꯡ ꯇꯧꯔꯤꯕ ꯁꯥꯟꯇꯤ ꯑꯣꯏꯅ ꯃꯤꯇꯤꯡ ꯇꯧꯔꯤꯕ ꯃꯐꯝꯗꯨꯗ ꯃꯥꯅ ꯅꯣꯡꯃꯩꯁꯦ ꯀꯥꯞꯁꯟꯕꯅꯤ ꯁꯤꯒꯤ ꯀꯥꯞꯁꯟꯕꯁꯤꯗ 15,000 ꯍꯦꯟꯅ ꯁꯤ ꯍꯥꯏ ꯑꯗꯨꯗꯒꯤꯗꯤ ꯈꯔ ꯑꯃꯗꯅ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯁꯤꯌꯦꯅꯁꯨ ꯍꯥꯏ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯍꯥꯏꯗꯤ ꯌꯥꯝꯅ ꯑꯟꯁꯤꯚꯤꯂꯥꯏꯁ ꯑꯣꯏꯕ ꯌꯥꯝꯅ ꯏꯟꯍ꯭ꯌꯨꯃꯦꯟ ꯑꯣꯏꯕ ꯑꯦꯛꯁꯤꯡꯗꯣ ꯑꯗꯨꯅ ꯑꯃꯨꯛ ꯀꯩꯗꯧꯔꯦ ꯍꯥꯏꯔꯤꯕ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯦ ꯒ꯭ꯌꯥꯟ ꯇꯥꯕ ꯍꯧꯔꯛꯇꯣꯏꯅꯦꯕ ꯍꯥꯏꯕꯗꯤ ꯐꯣꯔꯦꯟꯅ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯁꯤꯗ ꯐꯣꯔꯦꯟꯅ ꯑꯃꯅ ꯂꯥꯛꯑꯒ ꯔꯨꯜ ꯇꯧꯔꯛꯄ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤꯅ ꯑꯩꯈꯣꯏꯁꯦ ꯀꯔꯤꯝ ꯂꯩꯇꯅ ꯃꯣꯏꯅ ꯎꯕꯤꯅ ꯍꯥꯏꯕꯁꯦ ꯁꯨꯝ ꯈꯪꯕ ꯁꯨꯝ ꯍꯧꯔꯛꯇꯣꯏꯅꯦꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯤꯇꯤꯁꯁꯤꯡꯁꯤꯅ ꯌꯥꯝꯅ ꯔꯤꯒ꯭ꯔꯦꯠ ꯆꯥꯈꯤꯕ ꯑꯃ ꯂꯩꯌꯦ ꯍꯥꯏꯕꯗꯤ ꯏꯟꯗꯤꯌꯥꯗ ꯋꯦꯁꯇꯔꯟ ꯏꯖꯨꯀꯦꯁꯟ ꯇꯧꯍꯟꯈꯤꯕ ꯏꯖꯨꯀꯦꯁꯟꯒꯤ ꯃꯉꯥꯜ ꯂꯥꯍꯟꯈꯤꯕꯁꯦ ꯁꯤꯁꯦ ꯃꯈꯣꯏꯒꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯑꯃꯅꯤ ꯀꯥꯏꯅ ꯍꯥꯏꯕꯁꯨ ꯐꯣꯡꯗꯣꯛꯄ ꯂꯩ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯄ꯭ꯔꯖꯥꯁꯤꯅ ꯂꯥꯏꯔꯤꯛ ꯍꯩꯇꯥꯔꯒꯗꯤ ꯍꯥꯏꯕꯗꯤ ꯏꯖꯨꯀꯦꯁꯟꯒꯤ ꯃꯉꯥꯜ ꯅꯤꯡꯊꯤꯅ ꯐꯪ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯐꯕꯁꯤ ꯀꯩꯅꯣ ꯐꯠꯇꯕꯁꯤ ꯀꯩꯅꯣ ꯍꯥꯏꯕꯁꯤ ꯈꯪꯗꯣꯛꯄ ꯉꯝꯃꯦ ꯑꯗꯨ ꯑꯗꯨꯝ ꯇꯥꯕꯅꯤ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯏꯟꯍ꯭ꯌꯨꯃꯦꯟ ꯑꯣꯏꯕ ꯌꯥꯝꯅ ꯑꯟꯁꯤꯚꯤꯂꯥꯏꯁ ꯑꯣꯏꯕ ꯃꯈꯣꯏꯒꯤ ꯐꯣꯔꯦꯟꯒꯤ ꯔꯨꯜꯒꯤ ꯃꯈꯣꯏꯒꯤ ꯃꯁꯛꯁꯤꯡꯗꯨ ꯁꯨꯝ ꯎꯠꯊꯣꯛꯄ ꯁꯨꯝ ꯍꯧꯔꯛꯑꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯖꯥꯂꯤꯌꯟꯋꯥꯂꯥ ꯕꯥꯒ ꯃꯁꯦꯀꯔꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯝ ꯆꯥꯎꯅ ꯏꯔꯥꯡꯁꯦ ꯊꯣꯛꯑꯦ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯈꯨꯗꯤꯡꯗ ꯌꯥꯅꯗꯕꯒꯤ ꯄꯣꯠꯆꯩ ꯃꯌꯥꯝ ꯑꯃ ꯍꯨꯟꯒꯠꯄ ꯍꯧꯔꯦ ꯑꯗꯨꯒꯤ ꯃꯌꯥꯝꯗꯨꯕꯨ ꯌꯦꯡꯁꯜꯂꯨꯅꯕꯒꯤꯗꯃꯛꯇ ꯕ꯭ꯔꯤꯇꯤꯁꯀꯤ ꯄꯥꯔꯂꯥꯃꯦꯟꯅ ꯍꯟꯇꯔ ꯀꯃꯤꯁꯟꯅ ꯁꯦꯝꯃꯒ ꯊꯥꯗꯣꯔꯦ ꯁꯥꯔ ꯋꯤꯂꯤꯌꯝ ꯍꯟꯇꯔꯁꯦ ꯃꯥꯁꯦ ꯂꯥꯛꯑꯦ ꯍꯟꯇꯔꯁꯦ ꯂꯥꯛꯑꯦ ꯑꯗꯨꯒ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯄꯟꯖꯥꯕꯇ ꯂꯩꯔꯤꯕ ꯃꯥꯒꯤ ꯑꯦꯊ꯭ꯔꯣꯁꯤꯇꯤꯁ ꯃꯌꯥꯝꯁꯦ ꯃꯥꯅ ꯑꯥꯏꯋꯥꯁ ꯇꯧꯊꯣꯛꯄꯤꯔꯝꯃꯦꯕ ꯑꯗꯨꯒ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯑꯃꯅ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯇꯥꯔꯒꯗꯤ ꯗ ꯍꯥꯎꯁ ꯑꯣꯐ ꯂꯣꯔꯗ ꯍꯥꯏꯁꯦ ꯍꯥꯏꯕꯗꯤ ꯗ ꯍꯥꯎꯁ ꯑꯣꯐ ꯂꯣꯔꯗ ꯍꯥꯏꯇꯥꯔꯒꯗꯤ ꯏꯟꯗꯤꯌꯥꯒꯤ ꯄꯥꯔꯂꯥꯃꯦꯟꯇꯔꯤ ꯁꯤꯁꯇꯦꯝꯗ ꯍꯥꯏꯇꯥꯔꯒꯗꯤ ꯃꯈꯣꯏꯁꯦ ꯔꯥꯖ꯭ꯌ ꯁꯚꯥ ꯍꯥꯏꯕꯗꯤ ꯑꯞꯄꯔ ꯍꯥꯎꯁꯁꯦ ꯁꯤꯒꯨꯝꯕꯅꯦꯕ ꯁꯨꯃꯥꯏꯅ ꯕ꯭ꯔꯤꯇꯤꯁ ꯄꯥꯔꯂꯥꯃꯦꯟꯠꯀꯤꯗꯤ ꯁꯨꯃꯥꯏꯅ ꯑꯞꯄꯔ ꯍꯥꯎꯁꯁꯦ ꯗ ꯍꯥꯎꯁ ꯑꯣꯐ ꯂꯣꯔꯗꯁ ꯍꯥꯏꯌꯦꯕ ꯑꯗꯨꯒ ꯗ ꯍꯥꯎꯁ ꯑꯣꯐ ꯂꯣꯔꯗꯁꯤꯅꯅꯦ ꯑꯩꯈꯣꯏꯒꯤ ꯖꯦꯅꯔꯦꯜ ꯗꯥꯏꯌꯔꯁꯀꯤ ꯑꯦꯛꯁꯟꯁꯦ ꯃꯈꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯈꯠꯂꯛꯄꯅꯦꯕ ꯑꯗꯨꯒꯨꯝꯕ ꯏꯟꯍ꯭ꯌꯨꯃꯦꯟ ꯑꯣꯏꯕ ꯌꯥꯝꯅ ꯑꯟꯁꯤꯚꯤꯂꯥꯏꯁ ꯑꯣꯏꯕ ꯑꯦꯛꯇꯣ ꯖꯦꯅꯔꯦꯜ ꯗꯥꯏꯌꯔꯒꯤ ꯑꯦꯛꯁꯟꯗꯨꯕꯨ ꯍꯥꯎꯁ ꯑꯣꯐ ꯂꯣꯔꯗꯅ ꯁꯞꯄꯣꯔꯠ ꯇꯧꯁꯜꯂꯛꯄꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯐꯣꯔꯦꯟ ꯔꯨꯜ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯁꯤꯗ ꯀꯌꯥꯃꯨꯛ ꯌꯥꯝ ꯁꯥꯊꯤꯅ ꯌꯦꯡꯕꯤꯒꯦ ꯍꯥꯏꯕꯗꯣ ꯁꯤ ꯑꯗꯨꯝ ꯎꯔꯕꯅꯦꯕ ꯑꯗꯨꯝ ꯑꯗꯨꯅ ꯁꯤꯗ ꯑꯃꯨꯛ ꯂꯥꯛꯑꯅꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯄꯦꯟꯗꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯄꯦꯟꯗꯕ ꯏꯟꯗꯤꯌꯟꯁꯤꯡꯅ ꯑꯃꯨꯛ ꯍꯥꯏꯔꯛ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯃꯣꯟꯇꯦ ꯀ꯭ꯂꯦꯝꯁꯐꯣꯔꯠ ꯔꯤꯐꯣꯔꯝꯁꯦ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯗꯌꯥꯔꯀꯤꯒꯤ ꯁꯤꯁꯇꯦꯝꯁꯦ ꯁꯤꯁꯤꯃ ꯐꯦꯜ ꯑꯣꯏꯁꯜꯂꯛꯄ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥ ꯃꯁꯥꯁꯤꯅ ꯑꯃꯨꯛ ꯍꯥꯏꯔꯦꯕ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯁꯤꯗ ꯑꯩꯈꯣꯏꯅ ꯁꯦꯜꯐ ꯒꯕꯔꯟ ꯇꯧꯗꯅ ꯃꯤꯅ ꯂꯥꯛꯑꯒ ꯇꯧꯍꯟꯕꯒꯤ ꯃꯔꯝꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯁꯤꯡꯁꯤꯅ ꯁꯦꯜꯐ ꯒꯚꯔꯟꯃꯦꯟꯁꯦ ꯗꯤꯃꯥꯟ ꯇꯧꯕ ꯍꯧꯒꯠꯂꯦꯕ
ꯁꯨꯝ ꯁꯤꯡꯕ ꯁꯨꯝ ꯍꯧꯒꯠꯂꯛꯏꯅꯤꯀꯣ ꯑꯗꯒꯤ ꯑꯃꯨꯛ ꯍꯥꯏꯔꯤꯕꯁꯤꯒꯤ ꯃꯇꯝꯁꯦ ꯐꯥꯔꯁ ꯋꯥꯔꯜ ꯋꯥꯔ ꯂꯣꯏꯈꯤꯕ ꯃꯇꯝꯅꯦꯕ ꯐꯥꯔꯁ ꯋꯥꯔꯜ ꯋꯥꯔꯁꯦ 1914ꯗꯒꯤ ꯍꯧꯔꯛꯄꯅꯦꯕ ꯐꯥꯔꯁ ꯋꯥꯔꯜ ꯋꯥꯔꯁꯤꯀꯣ ꯑꯗꯨꯅ ꯋꯥꯔ ꯍꯥꯏꯕꯁꯤꯗꯤ ꯄꯩꯁꯥ ꯌꯥꯝꯅ ꯃꯥꯡꯉꯦ ꯄꯩꯁꯥ ꯃꯥꯡꯉꯤ ꯂꯟ ꯊꯨꯝ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯥꯡꯉꯤ ꯃꯤ ꯌꯥꯝꯅ ꯌꯥꯝ ꯊꯤꯅ ꯑꯐꯕ ꯅꯠꯇꯦ ꯂꯥꯟꯁꯦꯀꯣ ꯑꯗꯨꯅ ꯐꯥꯔꯁ ꯋꯥꯔꯜ ꯋꯥꯔ ꯂꯣꯏꯔꯛꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯀꯣꯅꯣꯃꯤꯛꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯦꯕ ꯏꯟꯗꯤꯌꯥꯁꯦ ꯀꯔꯤꯒꯤꯗꯃꯛꯇ ꯐꯥꯔꯁ ꯋꯥꯔꯜ ꯋꯥꯔ ꯌꯥꯎꯔꯤꯅꯣ ꯍꯥꯏꯔꯒꯗꯤ ꯏꯟꯗꯤꯌꯥꯁꯦ ꯀꯅꯥꯅ ꯔꯨꯜ ꯇꯧꯏ ꯕ꯭ꯔꯤꯇꯤꯁꯅ ꯔꯨꯜ ꯇꯧꯋꯦꯕ ꯕ꯭ꯔꯤꯇꯤꯁꯁꯤꯗꯤ ꯋꯥꯔ ꯌꯥꯎꯋꯦꯕ ꯑꯗꯨꯅ ꯕ꯭ꯔꯤꯇꯤꯁꯅ ꯔꯨꯜ ꯇꯧꯕ ꯃꯐꯝꯗꯨꯗꯒꯤ ꯋꯥꯔ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯏꯟꯗꯤꯌꯥ ꯃꯁꯥꯁꯦ ꯄꯨꯔ ꯆꯠꯈꯤꯕꯅꯦꯕ ꯀꯝꯄ꯭ꯂꯤꯠ ꯑꯗꯨꯒ ꯑꯃꯨꯛ ꯋꯥꯔꯁꯤꯗ ꯑꯃꯨꯛ ꯁꯤꯖꯤꯟꯅꯔꯤꯕ ꯄꯩꯁꯥ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯃꯌꯥꯝꯁꯦ ꯏꯟꯗꯤꯌꯥꯒꯤ ꯄꯩꯁꯥꯗꯒꯤ ꯂꯧꯊꯣꯛꯑꯒ ꯁꯤꯖꯤꯟꯅꯔꯤꯅꯦꯕ ꯀꯣ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯋꯥꯔꯤꯅꯤꯀꯣ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯋꯥꯔ ꯇꯧꯈꯤꯕꯗꯨꯗ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯥꯡꯈ꯭ꯔꯦ ꯄꯩꯁꯥ ꯃꯥꯡꯈ꯭ꯔꯦ ꯑꯗꯨꯅ ꯄꯣꯁ ꯋꯥꯔꯗꯗꯤ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥꯗꯣ ꯍꯟꯀꯠꯅꯕ ꯍꯣꯠꯅꯕꯗ ꯄꯣꯠ ꯆꯩꯒꯤ ꯃꯃꯜ ꯂꯣꯏꯅꯃꯛ ꯇꯥꯡꯈꯠꯂꯛꯑꯦ ꯑꯗꯒꯤ ꯂꯣꯏꯅꯃꯛ ꯇꯥꯡꯈꯠꯂꯛꯇꯣꯏꯅꯤꯀꯣ ꯂꯣꯏꯅꯃꯛ ꯇꯥꯡꯈꯠꯂꯛꯑꯦ ꯑꯗꯨꯒ ꯏꯟꯗꯤꯌꯥꯒꯤ ꯏꯟꯗꯁꯇ꯭ꯔꯤꯁꯤꯡꯁꯦ ꯃꯈꯣꯏꯗ ꯄ꯭ꯔꯗꯛ ꯑꯃ ꯃꯈꯣꯏꯅ ꯄꯣꯠ ꯄꯨꯊꯣꯛꯏꯕꯁꯦ ꯍꯟꯊꯔꯛꯑꯦꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯌꯦꯡꯉꯨꯅꯦ ꯏꯟꯗꯁꯇ꯭ꯔꯤ ꯑꯃꯗ ꯃꯤ ꯆꯥꯝꯃ ꯊꯕꯛ ꯁꯨꯕꯅꯤ ꯃꯤ ꯆꯥꯝꯃ ꯊꯕꯛ ꯁꯨꯕꯁꯤꯗ ꯃꯥꯒꯤ ꯄ꯭ꯔꯗꯛꯁꯟꯁꯦ ꯍꯟꯊꯔꯛꯑꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯋꯥꯀꯔꯗꯣ ꯆꯥꯝꯃꯗꯣ ꯊꯝꯃꯝꯒꯗ꯭ꯔꯥ ꯊꯝꯃꯔꯣꯏꯀꯣ ꯍꯥꯏꯕꯗꯤ ꯍꯥꯏꯔꯤꯕ ꯏꯟꯗꯁꯇ꯭ꯔꯤꯗꯨꯅꯁꯨ ꯋꯥꯀꯔꯗꯣ ꯁꯦꯂꯔꯤ ꯄꯤꯗꯣꯏꯅꯤꯅ ꯑꯗꯨꯅ ꯋꯥꯀꯔꯗꯣ ꯃꯁꯤꯡ ꯑꯃꯨꯛ ꯍꯟꯊꯔꯛꯑꯝꯗꯣꯏꯅꯦꯕ ꯋꯥꯀꯔ ꯃꯁꯤꯡ ꯍꯟꯊꯔꯛ ꯇꯥꯔꯒꯗꯤ ꯑꯗꯨꯒꯤ ꯋꯥꯀꯔꯗ ꯊꯕꯛ ꯇꯧꯔꯝꯕ ꯃꯤꯗꯣ ꯑꯟꯑꯦꯝꯄ꯭ꯂꯣꯏ ꯑꯃꯨꯛ ꯑꯣꯏꯈꯤꯗꯣꯏꯅꯦꯕ ꯀꯣ ꯑꯟꯑꯦꯝꯄ꯭ꯂꯣꯏꯗꯤ ꯑꯣꯏꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯀꯃꯣꯗꯤꯇꯤꯁ ꯃꯌꯥꯝꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯈꯠꯂꯦꯕ ꯂꯩꯕ ꯉꯝꯗ꯭ꯔꯦꯕ ꯑꯝꯇꯀꯣ ꯑꯗꯨꯅ ꯑꯗꯒꯤ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯋꯥꯔꯗ ꯃꯥꯡꯈꯤꯕ ꯄꯩꯁꯥꯁꯦ ꯍꯟꯀꯠꯂꯛꯅꯕ ꯍꯥꯏꯗꯅ ꯇꯦꯛꯁꯁꯤ ꯌꯥꯝꯅ ꯆꯥꯎꯅ ꯆꯥꯎꯅ ꯂꯧꯁꯜꯂꯛꯑꯦꯕ ꯇꯦꯛꯁ ꯔꯦꯟꯀꯨꯝꯕꯁꯦ ꯌꯥꯝꯅ ꯆꯥꯎꯅ ꯂꯧꯁꯜꯂꯛꯑꯦ ꯑꯗꯨꯅ ꯇꯦꯛꯁ ꯆꯥꯎꯈꯠꯂꯛꯏꯁꯦ ꯑꯩꯈꯣꯏ ꯏꯀꯣꯅꯣꯃꯤ ꯋꯥꯠꯂꯛꯄꯩꯅꯦꯕ ꯄ꯭ꯔꯖꯥꯗ ꯑꯣꯠꯄꯒ ꯆꯞ ꯃꯥꯟꯅꯩꯌꯦꯕ ꯀꯣ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌా ꯃꯆꯥꯁꯤꯡꯁꯤꯅ ꯈꯥꯡꯕ ꯉꯝꯃꯛꯇꯗꯅ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯗꯥꯗꯥꯚꯥꯏ ꯅꯥꯎꯔꯣꯏꯖꯤꯅꯒ ꯏꯔꯝꯕ ꯗ ꯗ꯭ꯔꯦꯟ ꯑꯣꯐ ꯋꯦꯜ ꯑꯣꯐ ꯅꯦꯁꯟ ꯀꯥꯏꯅ ꯌꯥꯝꯅ ꯐꯖꯕ ꯃꯌꯥꯝ ꯂꯩꯕꯅꯤ ꯀꯣ ꯑꯗꯨꯃꯥꯏꯅ ꯃꯥꯅ ꯏꯕ ꯍꯧꯔꯛꯇꯣꯏꯅꯤ ꯑꯗꯨꯅ ꯑꯗꯨꯒꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯦ ꯑꯦꯚ꯭ꯔꯤ ꯁꯦꯛꯁꯟ ꯑꯣꯐ ꯗ ꯁꯣꯁꯥꯏꯇꯤꯒꯤ ꯁꯦꯛꯁꯟ ꯈꯨꯗꯤꯡꯃꯛꯁꯦ ꯂꯥꯏꯔꯕ ꯑꯣꯏꯒꯦꯔꯥ ꯏꯅꯥꯛ ꯈꯨꯟꯕ ꯑꯣꯏꯒꯦꯔꯥ ꯀꯔꯤꯅꯣ ꯑꯦꯚ꯭ꯔꯤ ꯁꯦꯛꯁꯟ ꯃꯌꯥꯝꯁꯦ ꯏꯀꯣꯅꯣꯃꯤꯛ ꯍꯥꯔꯗꯁꯤꯞꯁꯦ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯁꯐꯔ ꯇꯧꯁꯜꯂꯦꯕ ꯀꯔꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯋꯥꯔꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯨꯗꯤ ꯃꯥꯅ ꯑꯦꯚ꯭री ꯁꯦꯛꯁꯟ ꯍꯥꯏꯔꯤꯕꯅꯤꯅ ꯋꯥꯔꯒꯤ ꯃꯃꯥꯡꯗ ꯄꯩꯁꯥ ꯄꯥꯏꯔꯝꯕ ꯃꯤꯗꯨꯁꯨ ꯁꯣꯛꯆꯜꯂꯛꯏꯕꯅꯤꯅ ꯌꯥꯝꯅ ꯑꯋꯥ ꯑꯅꯥ ꯇꯥꯔꯝꯕ ꯃꯤꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯔꯅꯤ ꯈꯜꯂꯒ ꯌꯦꯡꯁꯤꯀꯣ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯋꯥꯠꯁꯜꯂꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯈꯣꯏꯅ ꯕ꯭ꯔꯤꯇꯤꯁꯇ ꯄꯥꯝꯃꯛꯇꯕꯅꯦꯕ ꯑꯗꯨꯅ ꯑꯦꯟꯇꯤ ꯕ꯭ꯔꯤꯇꯤꯁꯀꯤ ꯑꯦꯇꯤꯆꯨꯠ ꯑꯃ ꯏꯟꯗꯤꯌꯥꯒꯤ ꯄꯤꯄꯜꯁꯤꯡꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯃꯥꯁꯦꯁꯁꯤꯡꯁꯤꯗ ꯃꯈꯣꯏꯁꯦ ꯗꯦꯕꯂꯞ ꯇꯧꯕ ꯍꯧꯔꯦꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯩꯅꯁꯨ ꯍꯥꯏꯈ꯭ꯔꯦ ꯈꯤꯂꯥꯐꯠ ꯑꯃꯁꯨꯡ ꯅꯟ ꯀꯣꯑꯣꯄꯔꯦꯁꯟ ꯃꯨꯚꯃꯦꯟꯠꯁꯦ ꯃꯈꯣꯏꯁꯦ ꯇꯣꯉꯥꯟꯕ ꯏꯁꯨꯅꯦꯕ ꯍꯥꯏꯕꯗꯤ ꯏꯁꯨꯁꯦ ꯑꯃꯠꯇ ꯑꯣꯏꯗꯦ ꯑꯗꯨꯕꯨ ꯇꯣꯉꯥꯟꯕ ꯏꯁꯨ ꯑꯣꯏ ꯇꯥꯔꯒꯁꯨ ꯃꯈꯣꯏꯅ ꯃꯨꯚꯃꯦꯟꯠꯁꯤꯗ ꯁꯤꯖꯤꯟꯅꯔꯤꯕ ꯃꯈꯣꯏ ꯑꯦꯛꯁꯟ ꯃꯌꯥꯝꯗꯤ ꯑꯃꯠꯇ ꯑꯣꯏꯕ ꯑꯦꯛꯁꯟ ꯂꯧꯈꯠꯂꯦ ꯃꯗꯨꯗꯤ ꯅꯟ ꯀꯣꯑꯣꯄꯔꯦꯁꯟ ꯑꯃꯁꯨꯡ ꯅꯟ ꯚꯥꯏꯂꯦꯟꯁ ꯉꯁꯤꯒꯤꯗ ꯑꯣꯏꯅ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯌꯦꯡꯗꯣꯏꯁꯦ ꯈꯤꯂꯥꯐꯠꯇ ꯍꯥꯟꯅ ꯌꯦꯡꯁꯤꯀꯣ ꯈꯤꯂꯥꯐꯠꯁꯦ ꯀꯩꯗꯧꯕꯩ ꯊꯣꯛꯈꯤꯅꯣꯕ ꯈꯤꯂꯥꯐꯠꯀꯤ ꯏꯁꯨꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯨꯁꯂꯤꯝꯁꯤꯡꯁꯦ ꯑꯩꯅ ꯃꯃꯥꯡꯗ ꯍꯥꯏꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤꯁꯟ ꯇꯧꯕ ꯃꯇꯝꯗ ꯕ꯭ꯔꯤꯇꯤꯁꯁꯤꯡꯁꯤꯗꯤ ꯃꯨꯁꯂꯤꯝꯁꯤꯡꯒꯤ ꯐꯦꯚꯔꯗ ꯂꯩꯔꯤꯅꯦꯕ ꯃꯨꯁꯂꯤꯝꯁꯤꯡꯁꯤꯗꯤ ꯑꯣꯜꯋꯦꯁ ꯕ꯭ꯔꯤꯇꯤꯁꯀꯤ ꯔꯨꯜꯁꯦ ꯃꯈꯣꯏꯗꯤ ꯑꯗꯨꯝ ꯌꯥꯔꯤꯅꯦꯕ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯈꯜꯂꯦꯕ ꯏꯟꯗꯤꯌꯥꯗ ꯃꯈꯣꯏꯗꯤ ꯃꯥꯏꯅꯣꯔꯤꯇꯤꯅꯤ ꯍꯥꯏꯅ ꯈꯜꯂꯦꯕ ꯀꯣ ꯑꯗꯨꯅ ꯑꯗꯨꯛ ꯌꯥꯝꯅ ꯌꯥꯈ꯭ꯔꯕ ꯃꯨꯁꯂꯤꯝꯁꯤꯡꯁꯤꯅ ꯀꯩꯗꯧꯕꯒꯤ ꯏꯔꯥꯡ ꯍꯧꯔꯛꯏꯅꯣ ꯍꯥꯏꯕꯁꯤ ꯀꯣꯏꯁꯟ ꯑꯃ ꯍꯪꯐꯝ ꯊꯣꯛꯑꯦꯕ ꯑꯗꯨꯅ ꯌꯦꯡꯉꯁꯤ ꯇꯔꯀꯤꯒ ꯑꯦꯂꯥꯏꯟꯁ ꯑꯒꯦꯟꯁ ꯕ꯭ꯔꯤꯇꯤꯁ ꯔꯨꯜ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯇꯔꯀꯤꯒꯤ ꯏꯁꯄꯤꯔꯤꯆꯨꯋꯦꯜ ꯂꯤꯗꯔ ꯑꯃ ꯂꯩꯌꯦꯕ ꯇꯔꯀꯤꯗ ꯂꯩꯔꯤꯕ ꯏꯁꯄꯤꯔꯤꯆꯨꯋꯦꯜ ꯂꯤꯗꯔꯁꯦ ꯈꯥꯂꯤꯐꯥꯁꯨ ꯍꯥꯏ ꯀꯥꯂꯤꯞꯁꯨ ꯍꯥꯏ ꯍꯥꯏꯔꯤꯕꯁꯤꯒꯤ ꯏꯁꯄꯤꯔꯤꯆꯨꯋꯦꯜ ꯂꯤꯗꯔꯁꯦ ꯋꯥꯔꯜꯗ ꯂꯩꯔꯤꯕ ꯃꯨꯁꯂꯤꯝ ꯂꯣꯏꯅꯃꯛꯅ ꯏꯟꯗꯤꯌꯥ ꯈꯛꯇ ꯅꯠꯇꯦ ꯋꯥꯔꯜꯗ ꯂꯩꯔꯤꯕ ꯃꯨꯁꯂꯤꯝ ꯈꯨꯗꯤꯡꯃꯛꯅ ꯍꯥꯏꯔꯤꯕꯁꯤꯒꯤ ꯏꯁꯄꯤꯔꯤꯆꯨꯋꯦꯜ ꯂꯤꯗꯔꯁꯦ ꯃꯈꯣꯏꯒꯤ ꯃꯌꯥꯝꯒꯤ ꯀꯩꯅꯣꯅꯤꯅ ꯑꯩꯈꯣꯏꯒꯤ ꯁꯨꯜꯇꯥꯟꯅꯤ ꯍꯥꯏꯅ ꯃꯈꯣꯏꯅ ꯈꯜꯂꯦꯕꯀꯣ ꯑꯗꯨꯒ ꯁꯤꯃꯅ ꯊꯝꯃꯁꯤ ꯑꯗꯨꯒ ꯐꯥꯔꯁ ꯋꯥꯔꯜ ꯋꯥꯔꯁꯤꯗ ꯇꯔꯀꯤꯁꯦ ꯃꯥꯁꯦ ꯖꯔꯃꯅꯤ ꯑꯃꯁꯨꯡ ꯑꯁꯇ꯭ꯔꯤꯌꯥꯁꯦ ꯄꯨꯜꯂꯒ ꯕ꯭ꯔꯤꯇꯤꯁꯀꯤ ꯑꯦꯒꯦꯟꯁꯇ ꯃꯈꯣꯏꯁꯦ ꯐꯥꯔꯁ ꯋꯥꯔꯜ ꯋꯥꯔꯁꯦ ꯊꯦꯡꯅꯈꯤꯕ ꯑꯗꯨꯒ ꯍꯥꯏꯕꯗꯤ ꯇꯔꯀꯤꯁꯤꯅ ꯖꯔꯃꯟ ꯑꯃꯁꯨꯡ ꯑꯁꯇ꯭ꯔꯤꯌꯥꯁꯤ ꯄꯨꯜꯂꯒ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯥꯌꯣꯛꯇ ꯋꯥꯔ ꯍꯧꯖꯤꯟꯈꯤꯕꯅꯤꯅ
ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯃꯨꯁꯂꯤꯝꯁꯤꯡꯁꯤꯅ ꯑꯃꯨꯛ ꯕ꯭ꯔꯤꯇꯤꯁꯁꯦ ꯑꯃꯨꯛ ꯁꯞꯄꯣꯔꯠ ꯇꯧꯋꯦꯕ ꯍꯥꯏꯕꯗꯤ ꯕ꯭ꯔꯤꯇꯤꯁ ꯒꯚꯔꯟꯃꯦꯟꯁꯦ ꯁꯞꯄꯣꯔꯠ ꯇꯧꯋꯦꯕ ꯐꯥꯔꯁ ꯋꯥꯔꯜ ꯋꯥꯔꯗ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯏꯟꯇꯦꯟꯁꯟ ꯑꯃꯒꯤ ꯃꯈꯥꯗ ꯁꯞꯄꯣꯔꯠ ꯇꯧꯁꯟꯕꯅꯦꯕ ꯃꯈꯣꯏꯅ ꯍꯥꯏꯗꯤ ꯑꯣꯇꯣꯃꯟ ꯑꯦꯝꯄꯥꯌꯔꯒꯤ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯁꯦꯀ꯭ꯔꯦꯠ ꯄ꯭ꯂꯦꯁꯦꯁꯁꯤꯡꯁꯦ ꯁꯤꯁꯦ ꯈꯥꯂꯤꯐꯥꯒꯤ ꯃꯐꯝꯗ ꯂꯣꯏꯅꯃꯛ ꯁꯤꯟꯅꯒꯅꯤ ꯍꯥꯏꯕꯒꯤ ꯑꯗꯨꯒꯨꯝꯕ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯑꯃꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯂꯩꯔꯤꯕ ꯃꯨꯁꯂꯤꯝꯁꯤꯡꯁꯤꯅ ꯐꯥꯔꯁ ꯋꯥꯔꯜ ꯋꯥꯔꯗ ꯕ꯭ꯔꯤꯇꯤꯁ ꯒꯚꯔꯟꯃꯦꯟꯁꯦ ꯁꯞꯄꯣꯔꯠ ꯇꯧꯔꯒ ꯋꯥꯔꯁꯦ ꯊꯦꯡꯅꯈꯤꯕꯅꯦꯕ ꯑꯗꯨꯅ ꯀꯣꯏꯁꯟ ꯍꯪꯉꯛꯄ ꯌꯥꯏꯀꯣ ꯍꯥꯏꯕꯗꯤ ꯃꯨꯁꯂꯤꯝꯁꯤꯡꯁꯤꯅ ꯐꯥꯔꯁ ꯋꯥꯔꯜ ꯋꯥꯔꯗ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯤꯇꯤꯁ ꯒꯚꯔꯟꯃꯦꯟꯕꯨ ꯁꯞꯄꯣꯔꯠ ꯇꯧꯈꯤꯕꯅꯣ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯩꯅ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯋꯥꯔꯁꯦ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯣꯇꯣꯃꯟ ꯑꯦꯝꯄꯥꯌꯔꯒꯤ ꯂꯩꯔꯤꯕ ꯁꯦꯀ꯭ꯔꯦꯠ ꯄ꯭ꯂꯦꯁꯦꯁ ꯃꯌꯥꯝꯁꯦ ꯈꯥꯂꯤꯐꯥꯗ ꯂꯣꯏꯅꯃꯛ ꯄꯤꯔꯛꯄ ꯌꯥꯏ ꯄꯤꯅꯕꯒꯤ ꯑꯗꯨꯒꯨꯝꯕ ꯑꯟꯗꯔꯁꯇꯦꯟꯗꯤꯡꯗꯣ ꯑꯗꯨꯒꯤ ꯃꯈꯥꯗ ꯃꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯁꯟꯈꯤꯕꯅꯦꯕ ꯑꯗꯨꯒ ꯑꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯑꯣꯏꯅ ꯊꯣꯛꯂꯛꯄꯅꯦꯕ ꯍꯥꯏꯕꯗꯤ ꯃꯨꯁꯂꯤꯝꯁꯤꯡꯗꯨꯅ ꯈꯟꯈꯤꯕ ꯋꯥꯈꯜ ꯑꯃ ꯑꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯕ꯭ꯔꯤꯇꯤꯁꯈꯩꯁꯤꯅ ꯇꯧꯁꯜꯂꯛꯄꯅꯦꯕ ꯍꯥꯏꯕꯗꯤ ꯋꯥꯔꯁꯦ ꯂꯣꯏꯔꯦꯀꯣ ꯋꯥꯔꯁꯦ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯣꯇꯣꯃꯟ ꯑꯦꯝꯄꯥꯌꯔꯁꯦ ꯃꯥꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯈꯥꯏꯗꯣꯛꯈ꯭ꯔꯦꯕ ꯑꯗꯨꯗ ꯑꯣꯇꯣꯃꯟ ꯑꯦꯝꯄꯥꯌꯔꯁꯦ ꯇꯣꯉꯥꯟ ꯈꯥꯏꯈꯤꯕ ꯃꯇꯝꯁꯤꯗ ꯇꯔꯀꯤꯁꯦ ꯃꯥꯁꯦ ꯃꯦꯝꯕꯔ ꯑꯃ ꯑꯣꯏꯍꯟꯗ꯭ꯔꯦꯕ ꯑꯗꯨꯒ ꯈꯂꯤꯐꯥꯁꯦ ꯃꯥꯁꯦ ꯄꯋꯥꯔꯗꯒꯤ ꯂꯧꯊꯣꯛꯈ꯭ꯔꯦꯕ ꯑꯗꯨꯗ ꯌꯦꯡꯉꯣ ꯈꯂꯤꯐꯥ ꯍꯥꯏꯕꯁꯦ ꯇꯔꯀꯤꯒꯤ ꯂꯩꯔꯤꯕ ꯏꯁꯄꯤꯔꯤꯆꯨꯋꯦꯜ ꯂꯤꯗꯔꯁꯦ ꯑꯩꯈꯣꯏꯒꯤ ꯋꯥꯔꯜꯒꯤ ꯃꯨꯁꯂꯤꯝ ꯃꯌꯥꯝꯁꯤꯅ ꯃꯥꯁꯦ ꯁꯨꯜꯇꯥꯅꯦꯅ ꯈꯜꯂꯒ ꯂꯩꯔꯤꯕ ꯈꯂꯤꯐꯥꯁꯦ ꯋꯥꯔ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯇꯔꯀꯤꯁꯦ ꯃꯦꯝꯕꯔ ꯑꯣꯏꯍꯟꯗ꯭ꯔꯀꯥꯟꯗ ꯈꯂꯤꯐꯥꯁꯦ ꯃꯥꯒꯤ ꯄꯋꯥꯔꯗꯒꯤ ꯂꯧꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯍꯣꯜ ꯑꯣꯚꯔ ꯋꯥꯔꯜꯗ ꯂꯩꯔꯤꯕ ꯃꯨꯁꯂꯤꯝꯁꯤꯡꯁꯤꯒꯤ ꯃꯈꯣꯏꯒꯤ ꯁꯦꯟꯇꯤꯃꯦꯟ ꯑꯃ ꯁꯣꯛꯑꯝꯕꯅꯦꯕ ꯃꯔꯝꯗꯤ ꯈꯂꯤꯐꯥꯁꯦ ꯃꯈꯣꯏꯒꯤꯗꯤ ꯂꯤꯗꯔꯅꯦꯕ ꯀꯣ ꯑꯗꯨꯅ ꯑꯗꯨꯒꯤ ꯁꯦꯟꯇꯤꯃꯦꯟ ꯁꯣꯛꯂꯛꯑꯦꯕ ꯑꯗꯨꯒꯤ ꯁꯦꯟꯇꯤꯃꯦꯟ ꯁꯣꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯏꯟꯗꯤꯌꯥꯗ ꯂꯩꯔꯤꯕ ꯃꯨꯁꯂꯤꯝꯁꯤꯡꯁꯦ ꯃꯣꯏꯅ ꯃꯇꯦꯡ ꯄꯥꯡꯈꯤꯕ ꯄꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯗ ꯃꯇꯦꯡ ꯄꯥꯡꯈꯤꯕ ꯃꯨꯁꯂꯤꯝꯁꯤꯡꯁꯦ ꯃꯈꯣꯏꯒꯤ ꯁꯦꯟꯇꯤꯃꯦꯟꯁꯦ ꯐꯖꯅ ꯁꯣꯛꯈ꯭ꯔꯦꯕ ꯑꯗꯨꯅ ꯃꯈꯣꯏꯁꯦ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈ꯭ꯔꯦꯕ ꯍꯥꯏꯕꯗꯤ ꯈꯂꯤꯐꯥꯗ ꯃꯁꯤ ꯏꯟꯁꯜ ꯇꯧꯕ ꯊꯣꯛꯄꯅꯤꯅ ꯍꯥꯏꯅ ꯃꯈꯣꯏꯁꯦ ꯌꯥꯝ ꯁꯥꯎꯅꯤꯡꯈ꯭ꯔꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯀꯩꯗꯧꯔꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯂꯤ ꯕ꯭ꯔꯗꯔꯁꯁꯦ ꯊꯣꯛꯂꯛꯑꯦꯕ ꯁꯧꯀꯠ ꯑꯂꯤꯅꯦ ꯃꯨꯍꯝꯃꯗ ꯑꯂꯤꯅꯦ ꯃꯈꯣꯏꯅ ꯄꯨꯜꯂꯒ ꯈꯂꯤꯐꯠ ꯃꯨꯚꯃꯦꯟꯁꯦ ꯕ꯭ꯔꯤꯇꯤꯁ ꯒꯚꯔꯟꯃꯦꯟꯒꯤ ꯑꯦꯒꯦꯟꯁꯇ ꯇꯧꯔꯁꯤ ꯍꯥꯏꯗꯅ ꯃꯈꯣꯏꯁꯦ ꯋꯥ ꯂꯦꯞꯅꯕ ꯍꯧꯔꯛꯑꯦꯕ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤꯒꯤ ꯃꯨꯚꯃꯦꯟꯁꯦ 1919 ꯑꯃꯁꯨꯡ 1924 ꯐꯥꯎꯗ ꯆꯠꯈꯤꯕ ꯃꯨꯚꯃꯦꯟꯅꯦꯕ ꯁꯤ ꯃꯨꯚꯃꯦꯟꯁꯦ ꯑꯗ ꯈꯤꯂꯥꯐꯠ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯃꯦ 1919ꯒꯤ ꯍꯧꯒꯠꯂꯛꯄꯗ ꯑꯣꯜ ꯏꯟꯗꯤꯌꯥ ꯈꯤꯂꯥꯐꯠ ꯀꯃꯤꯇꯤꯅ ꯑꯃ ꯁꯦꯝꯃꯦ ꯀꯅꯥꯒꯤ ꯂꯤꯗꯔꯁꯤꯞꯀꯤ ꯃꯈꯥꯗ ꯑꯂꯤ ꯕ꯭ꯔꯗꯔꯁꯀꯤ ꯂꯤꯗꯔꯁꯤꯞꯀꯤ ꯃꯈꯥꯗ ꯁꯦꯝꯈꯤꯕꯅꯤ ꯑꯂꯤ ꯕ꯭ꯔꯗꯔꯁꯇꯤ ꯀꯅꯥꯅꯣ ꯑꯂꯤ ꯕ꯭ꯔꯗꯔ ꯍꯥꯏꯇꯥꯔꯒꯗꯤ ꯁꯧꯀꯠ ꯑꯂꯤꯅꯦ ꯃꯨꯍꯝꯃꯗ ꯑꯂꯤꯅꯦ ꯍꯥꯏꯔꯤꯕꯁꯤꯒꯤ ꯑꯂꯤ ꯕ꯭ꯔꯗꯔꯁ ꯃꯆꯤꯟ ꯃꯅꯥꯎꯁꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯤꯗꯔꯁꯤꯞꯀꯤ ꯃꯈꯥꯗ ꯑꯣꯜ ꯏꯟꯗꯤꯌꯥ ꯈꯤꯂꯥꯐꯠ ꯀꯃꯤꯇꯤꯅ 1990ꯒꯤ ꯍꯧꯒꯠꯂꯛꯄ ꯆꯍꯤꯁꯤꯗ ꯐꯣꯝ ꯇꯧꯈ꯭ꯔꯦ ꯍꯥꯏꯕꯅꯦꯕ ꯑꯗꯨꯒ ꯁꯤꯗ ꯃꯦꯝꯕꯔ ꯑꯣꯏꯔꯤꯕꯁꯤꯡꯁꯦ ꯃꯧꯂꯥꯅꯥ ꯑꯕꯗꯨꯜ ꯀꯂꯥꯝ ꯑꯖꯥꯗ ꯑꯗꯒꯤ ꯑꯖꯃꯜ ꯈꯥꯟ ꯑꯗꯨꯒ ꯍꯁꯔꯠ ꯃꯣꯍꯥꯅꯤ ꯁꯤꯈꯩꯁꯦ ꯂꯣꯏꯅꯃꯛ ꯌꯥꯎꯔꯤꯅꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯤ ꯈꯤꯂꯥꯐꯠ ꯃꯨꯚꯃꯦꯟꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯕ꯭ꯔꯤꯇꯤꯁ ꯒꯚꯔꯟꯃꯦꯟꯇ ꯐꯣꯔꯁ ꯇꯧꯁꯟꯗꯣꯏꯅꯦꯕ ꯀꯩꯗꯧꯅꯕꯒꯤꯗꯃꯛꯇ ꯇꯔꯀꯤꯗ ꯕ꯭ꯔꯤꯇꯤꯁ ꯒꯚꯔꯟꯃꯦꯟꯅ ꯎꯠꯂꯤꯕ ꯑꯦꯇꯤꯆꯨꯠꯁꯦ ꯁꯤꯕꯨ ꯍꯣꯡꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤꯕ ꯑꯣꯜ ꯏꯟꯗꯤꯌꯥ ꯈꯤꯂꯥꯐꯠ ꯀꯃꯤꯇꯤ ꯁꯦꯝꯃꯒ ꯈꯤꯂꯥꯐꯠ ꯃꯨꯚꯃꯦꯟꯁꯦ ꯍꯧꯒꯠꯂꯛꯄꯅꯦꯕ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯃꯈꯣꯏꯅ ꯑꯃꯨꯛ ꯍꯥꯏꯔꯤꯕꯁꯤꯒꯤ ꯀꯃꯤꯇꯤꯁꯤ ꯁꯦꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯣꯜ ꯏꯟꯗꯤꯌꯥ ꯍꯥꯏꯗꯤ ꯀꯟꯇ꯭ꯔꯤ ꯋꯥꯏꯗꯀꯤ ꯑꯣꯏꯕ ꯑꯦꯖꯤꯇꯦꯁꯟ ꯑꯃ ꯁꯦꯝꯃꯁꯦꯅ ꯍꯥꯏꯅꯔꯦꯕ ꯑꯗꯨꯒ ꯃꯈꯣꯏ ꯀꯟꯐꯔꯦꯟꯁꯁꯦ ꯗꯦꯜꯂꯤꯗ ꯄꯥꯡꯊꯣꯛꯑꯦ ꯗꯦꯜꯂꯤꯗ ꯄꯥꯡꯊꯣꯛꯑꯕ ꯀꯥꯟꯗ ꯃꯈꯣꯏꯅ ꯕ꯭ꯔꯤꯇꯤꯁꯀꯤ ꯒꯨꯗꯁꯤꯡꯁꯦ ꯃꯈꯣꯏꯅ ꯕꯣꯏꯀꯣꯠ ꯇꯧꯁꯟꯕ ꯍꯧꯔꯦꯕ ꯕ꯭ꯔꯤꯇꯤꯁꯀꯤ ꯒꯨꯗꯁꯤꯡꯁꯦ ꯕꯣꯏꯀꯣꯠ ꯇꯧꯁꯟꯕ ꯍꯧꯈ꯭ꯔꯦ ꯑꯗꯨꯒ ꯁꯤꯗ ꯑꯩꯈꯣꯏꯅ ꯑꯃ ꯍꯪꯅꯤꯡꯉꯤꯀꯣ ꯍꯥꯏꯕꯗꯤ ꯏꯟꯗꯤꯌꯥꯁꯦ ꯃꯃꯥꯡꯗꯒꯤ ꯑꯗꯨꯝ ꯃꯦꯖꯣꯔꯤꯇꯤꯁꯦ ꯍꯤꯟꯗꯨꯅ ꯑꯗꯨꯝ ꯑꯣꯏꯔꯒ ꯂꯥꯛꯑꯕꯅꯦꯕ ꯀꯣ ꯃꯥꯁ ꯃꯨꯚꯃꯦꯟ ꯍꯥꯏꯇꯥꯔꯒꯗꯤ ꯃꯦꯛꯁꯤꯃꯝ ꯄꯣꯄꯨꯂꯦꯁꯟꯁꯤꯅ ꯑꯗꯨꯒꯨꯝꯕ ꯃꯨꯚꯃꯦꯟꯗ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯔꯕ ꯃꯇꯨꯡꯗ ꯒꯚꯔꯟꯃꯦꯟꯗ ꯏꯐꯦꯛꯁꯦ ꯂꯥꯛꯀꯗꯕꯅꯦꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯃ ꯑꯩꯈꯣꯏ ꯍꯤꯟꯗꯨꯒ ꯃꯨꯁꯂꯤꯝꯒ ꯑꯅꯤꯁꯤ ꯄꯨꯟꯁꯤꯟꯅꯈꯤ ꯍꯥꯏꯕꯗꯣ ꯁꯤ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗ ꯑꯃꯨꯛ ꯂꯥꯛꯍꯟꯗꯣꯏꯅꯦꯕ ꯍꯥꯏꯕꯗꯤ ꯃꯨꯁꯂꯤꯝꯁꯤꯡꯁꯦ ꯍꯤꯟꯗꯨꯒꯤ ꯃꯇꯦꯡ ꯂꯧꯗꯅ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯃꯨꯚꯃꯦꯟꯁꯦ ꯃꯥꯏ ꯄꯥꯛꯄꯒꯤ ꯃꯃꯤ ꯎꯗ꯭ꯔꯦꯕ ꯄꯥꯛꯈꯤꯕꯗꯤ ꯑꯗꯨ ꯌꯥꯝ ꯋꯥꯅ ꯄꯥꯛꯀꯅꯦꯕ ꯑꯗꯨꯅ ꯑꯗꯨꯒꯤ ꯇꯥꯟꯖꯥꯗꯨꯗ ꯑꯩꯈꯣꯏꯒꯤ ꯀꯪꯒ꯭ꯔꯦꯁꯁꯤꯅ
कांग्रेसना मतेंग पांगसलगा हाइबदि कांग्रेसति ऑलरेडी हिंदूना मेजॉरिटी निना हिंदूना यामना सपोर्ट तौरगा लेरबा इखोई इंडिया की लेरिबा प्रजा अयामबना सपोर्ट तौरगा लेरबा पार्टी अमनेबा अदुना सिगी तंजासे लौरगा मुस्लिम अमसुंग हिंदू से हाइदि मुस्लिम लीग ने अदुगा कोई कांग्रेस ने अनिजे पुंझनबगी तंजा अमसिदा फंखिबा अदुदि येंगजे इंडिया की मुस्लिम ना हारिबा मूवमेंट सिदा मूवमेंट हम तौ तारगदि मखोई डिमांड्स खर लैगनिदना अदुना इंडिया की मुस्लिम ना ब्रिटिश गवर्नमेंट तालिबा डिमांड से करी करी नो हाबदु येंगजेबा द खलीफा कंट्रोल ओवर द मुस्लिम सेक्युलर ब्रिटेन अदुगा हाना खलीफा ना कंट्रोल तौरंबा मुस्लिम की सेक्रेट प्लेस सिंगदो हाइदि अदु मयामदो अमु हंजल हलो सिनेबो अदुगा मागी खलीफादा मंगोंद सफिशिएंट टेरिटोरीज थांगोदमने हाबने हाइदि निथौम ओइतारगदि मागी टेरिटोरी एमा सेमकनिदना को बाउंड्रीज खलनिदना को अदुगुम्बा टेरिटोरीज नत्रगना टेरिटोरियल अरेंजमेंट तोबियो हाबनेबो कय अदु तोबियो हाबनी अदुबु अदुसिगी डिमांड्स दनेबा मखोइना इरांग से संसलकपा हौराइजे अदु यंगजे ngasai haikre muslim gi di moi khoi gi demand laikre ko adu taragadi sigi matam sida congress ki oiba kari ahan ba state lai haibadu miyeng jiba ai sabado congress ki support se khilafat movement je khoi mai pa ke hai taragadi congress ki support ama sangeba ngai aina sa haikre haibadi congress ta di india da lariba masses mayam se adu ki mati support tawbani na aduna country wide एजिटेशन तौरप कांग्रेस मतें पांचलप है मी यामदे इम्पेक्ट पीदने महात्मा गांधी से माखोजे सत्याग्रह कनोजे महात्मा गांधी जी खिलाफत इशूद सत्याग्रह नॉन कॉर्पोरेशन मूवमेंट से लॉन्च तौगेना कन्न खलिंगे मतमजिदको खल तौजु तौदने खंतारगसु कांग्रेस की अतोप लीडर सिंजिना दिने हाइबा सिगे पॉलिटिकल एक्शन जे यानिंगमदेब को अदुना याउदब पॉलिटिकल लीडर्स खजुदुम यावे अदुबु मखोनि याउद तारगसु महात्मा गांधी ना हाइबा सिगे सत्याग्रह नॉन कॉर्पोरेशन मूवमेंट से गवर्नमेंट की अगेंस्ट खलीफत की इशू की मतंग द मखोइना लॉन्च तौसनबा हाउख्रेबा अदगी मुक कांग्रेस से सिना मुक खले कई खले मतंदा मखोइना मुस्लिम द सपोर्ट तौसनबजे गोल्डन अपॉर्चुनिटी ना खलेबा कईगिदमक्ता हिंदू अमसुंग मुस्लिम जे अमत्तो ओइना पुनसनबगिदमक्ता फंगबो अपॉर्चुनिटी नि हाना खंजलेबा हाइबदी हिंदू मुस्लिम से तोान तारी इंडिया से इंडिपेंडेंस फंगे है खाबने पुनसनब याद खलपना मरम पुनसनब होनरेब मखोई पुनसन तारगदी मुस्लिम की पार्टिसिपेशन से मास मूवमेंट मुस्लिम की पार्टिसिपेशन से यामखलनीदनको यामखलनब होनबसीदा कांग्रेस अपॉर्चुनिटी से लखलपनेब अदगी कांग्रेसना मुस्लिम लीग ता मतेंग पांगबनिना अदुगी हलकपोइना मुस्लिम लीग ना जो मुक कय मुक खले कांग्रेस ता मखोइगी ओबा पॉलिटिकल क्वेश्चन नत्रना पॉलिटिकल एजिटेशन खुदिमक्ता मुस्लिम लीग सिना फुल सपोर्ट तौनेना मु हायरकपनेबो अमकलके कांग्रेस ना जो मतेंग पांगे मुस्लिम दा अदुना असिगी मतेंग पांगबसे सिजे हिंदू अमसुंग मुस्लिम जे अनिजिबु पुंझनबगिदमक्ता फंगबा गोल्डन अपॉर्चुनिटी नि हाइना खलबने अदुना कांग्रेस ता मुस्लिम लीग ता मतेंग पांगबनिना मुस्लिम लीग न जो अमु मतेंग नम हलेबा कमाय हलके मतमदा कांग्रेस न तोरको पॉलिटिकल एजिटेशन खुदिमक्ता जो मोइले क्वेश्चन हंगदबिदा खुइ लोय सपोर्ट तगने हाना मुहलकपनेबा अदुना सिगी मतांग अदुना सिनो संग्रे अदुना हारिबा सिजना नसागी खिलाफत मूवमेंट जे सिगोबा समलप वारिनी अदा खिलाफत मूवमेंट जे याना मनुंग द डीप संगदबगी वाफम नाइते जस्ट अकोदा प्री कंसेप्ट नॉलेज सम थंबगी वानी सिजना एग्जाम द मगदि सफिशिएंट ओर हाना खल्ले प्री की पर्सपेक्टिव तो यंग तारागदि
ꯑꯗꯨꯅ ꯁꯤꯒꯤ ꯃꯊꯪꯗꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯅꯟ ꯀꯣꯑꯣꯄꯔꯦꯁꯟ ꯃꯨꯞꯃꯦꯟꯁꯦ ꯀꯃꯥꯏꯅ ꯍꯧꯔꯛꯈꯤꯕ ꯑꯗꯨꯒ ꯀꯃꯥꯏꯅ ꯂꯣꯏꯁꯤꯟꯈꯤꯕ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯍꯥꯏꯔꯛꯀꯦ 2020ꯒꯤ 2020ꯒꯤ ꯄ꯭ꯔꯤꯒꯤ ꯑꯦꯛꯖꯥꯝꯗ ꯅꯟ ꯀꯣꯑꯣꯄꯔꯦꯁꯟ ꯃꯨꯞꯃꯦꯟꯗꯒꯤ ꯀꯣꯏꯁꯟ ꯑꯃ ꯍꯪꯉꯦ ꯍꯥꯏꯔꯤꯕꯁꯤ ꯀꯣꯏꯁꯟꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯅꯟ ꯀꯣꯑꯣꯄꯔꯦꯁꯟ ꯃꯨꯞꯃꯦꯟ ꯍꯥꯏꯕꯁꯦ ꯑꯦꯁꯄꯤꯔꯦꯟ ꯈꯨꯗꯤꯡꯃꯛꯅ ꯂꯣꯏꯅꯃꯛ ꯄꯥꯅꯔꯕ ꯉꯥꯛꯇꯅꯤ 1919ꯗꯒꯤ ꯍꯧꯈꯤ 22ꯗ ꯂꯣꯏꯁꯤꯟꯈꯤ ꯀꯃꯥꯏꯅ ꯂꯣꯏꯈꯤ ꯆꯨꯔꯤ ꯆꯧꯔꯥ ꯑꯁꯤꯗꯅ ꯂꯣꯏꯁꯤꯟꯈꯤ ꯑꯗꯨꯒ ꯑꯗꯨꯒꯤ ꯀꯣꯏꯁꯟꯗꯣ ꯌꯥꯝ ꯊꯤꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕꯅꯤ ꯃꯊꯪꯗꯗꯤ ꯑꯩꯈꯣꯏ ꯍꯤꯁꯇ꯭ꯔꯤꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯀꯣꯏꯁꯟ ꯈꯟꯒꯠꯂꯒ ꯀꯣꯏꯁꯟꯗꯨꯁꯨ ꯑꯃꯨꯛ ꯑꯦꯅꯥꯂꯥꯏꯁ ꯇꯧꯖꯔꯛꯀꯦ ꯑꯗꯨꯒ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯊꯦꯡꯛ ꯌꯨ